Central Government of Manipur law ani CHALLAIBA MANBAGI THOUONG CHATHARAKLIBA ase YABA NGAMLOI HAINA EIKHOI AMATTA OINA PUNSHINDUNA THINGNABA HOTNABA TANGAI PHADE HAINA KHUNDRAKPAM Assembly Constituency MLA TS Lokeshwar PHONGDORAKLI Wafam asi Babu Parada laiba MLA Lokeshwar gi quarter da pangthokpa paugi mifam amada mahangna phongdokibane Manipur da chatnariba law ase India manungda chatnadaba law ra haina hanglajuna MLA Lokeshwar na hai Indian Constitution ki makhada Manipur ki MLA Minister sing wasak laurabaso lamdam asida chapmanaba law CHALLAIBA ngamjiba karigino lengak na tawning bata tawduna miyang bidamak lingba lengak ama oiba ngamjiba si laibak thibane democracy chatpa laibak amadadi mipum khudingmak freedom of speech amasong freedom of expression ki right lay kanagumba miyoi amana karigumba ama fangnaba honarakpada democratic oiba khongjang changsinbada akaiba leite Ikui jana Palyalda Central Security Force na ima ibil sing da Khutharakiba matamda Government of India na chenaba sing action lakhoi kani haiba wafam phongdokiba lei adubu ngasi fawba thabak to othorak palai tre Chairak asida ngarang savungkhokta amuk ima ibil sing sa sanda fubagum koitan tanaraga fubagi thawong CHATHARAKLA fawba Home Department na kari yengduna leibage Manipur gi Women Police kadaida thangkrabage loinana thawai khubakta haptuna thokliba thodok aduki achumba pawda miyamda fanghanaba honariba media person singi right ta singnarapagi thawong chathariba ase yamna laibak thibani lamdam asida Central Security Force na terrorize tawbagi mathakta militarized tawraklaba fawba lengak asina tumina yengduna legadawibra Haugalakliba naha kayagi yumgi thonggalda bom thamjinduna khen khanganbagi thawong CHATHARAKLIBA ase naha sing hana halo haina center lengang na insilaklabra lengang na lamdam masida tangdu leitaba hanjilaknaba hotnari hairibasi karamba moongda hotnaribano chingthaktagi kuki khulai paiba singna nongmai amadi bom yauna attack CHATHARAKPADI leptre chingthaktagi nongmai kaptharakliba kangbu ase khulai thadokhalaba matamda furup ani ke marakta khutoknaba lepkani Lengak asina tangdu leitaba puraknaba honabagi mami tadrabanina lamdam asigi miyam puna honaminaduna yeknaba singdagi iramdam Manipur asi kalhauji haina so mahana phongdokhe aduga ngarang namuk sabung kota hekta miyobegi minungsi pura humanity habigi value do leitaba makhai atamnana sa sanda tantanana phugi mong togodo सरकार से कदम लगी पुलिस डिपार्टमेंट होम डिपार्टमेंट से कदा दे सकर गया सेंट्रल पैरामिलिट्री ने पोस्ट कोशिश से तो यार अदु इतादी सरकार लाई लिब्रा बदुदी मणिपुर गवर्नमेंट कदा सकर गया मणिपुर से लो से चलाई देब्रा थवाई खुबा हाप नुमई मारुक तुदा बोम तो मारुक तुदा माथवाई द हेक्ट सिबना ब खंगद मखै प्रजा म्याम द तौरी पोसन सिना चुमिनिसना लालेन पुतोना ब दम तौदी ब मखोई द तौरी ब होल मदु रिकॉर्डिंग से लोई मोथना बाय फॉर्चुनेटली हेक्ट करियनी मिलिटराइज तो हैगा mayamde tawdo madu is very totally unfortunate ne adugum ta adugum matam da sarkar ji kadulai no mona report tawdo yar hoy ta kayung da kano tawri no badu whole press is now man mona uthai gro na moi da rai de enemy ma khana tar badi khana yo photo moi de report mo moi ma thawni moi da sik ta yawri ni kari da madu to hon da kari no wan mung da nam yar kana na lo da yawra dana tana press is now thatan taw hora gadi Manipur se terrorize togi mo matak tong su militarize tok selak pasidi khone som praja section pun yeng lai gadra na ji thonga da buang ma thamjala da bu ado ta na ma sien je hatong na ro hara ba sibo thok ring gari tok kari no ba police mo no bom to ta pa kala bom section ta pa kala ta budi ma se saru doroga thongnang gi mi bu the tong na ba terrorize togi bra ba ma kam expert no amarom haru gadi matak te kapak te ngeti kapo helse sakile rabane ba adu tari kapi ba jaga jing da kap tanana ba khoi ruling de lebri ba all the members in khudi mona kana ngangbiri ba mayam do adu sida kap tanana ba chenta da habi de hena hagli de haimen mato engale